Manipurda inau-nau phaugalakliba 2019 gi April da lingkhatkiba naha kaya gi punsibu marem hauthongna leinaba lairaba kaya bu manaba thongda lehannaba gi pandamda ngasidi mioi lising kaya na saruk yaduna tangselminari Manipurda ngasidi naha kaya amma thabak phangdana sumpham nompham khangdana PUBG Free Fire Mobile Legends game kaya sida lupnaduna matam lenduna leinari masigumba kakngaunaraba naha kaya gi punsibu thabak piduna manaba paisa paiba marem hauthongna hingba punsida khongda minarasi habagi pandamda lingkhatkiba thoido hendokna matik charaba mani yai lifestyle naha kaya gi punsita semba natana aikoi gi hakchang asi matau karamna na deektana lehengadagi haibasi dasu achouba khongthang laukhatuna yai lifestyle asina punna product kunmari ngasi phawbada puthokpa ngamkhre World Health Organization na approve tawraba product kunmari asigi manungdagi yamna maru oiba hakchang da nomagi sangda yadraba hidak makhal tarukhak yengminasi ahan bati yengminarasi perfect ionic mineral masina adomgi BP diabetes paralyzed tawba kini da nung laiba asma singli nauri sonthaba tang chikpa ngaksam naba sol honba nungaitaba thabak naba cancer laina lakadabadagi ngakthokpa ngamhanbata natana aikhoigi immune system asibu mapangan kanna thambada mateng chauna pangi loina ngasi mipum khudimakta haibadi ahal angan khaktana thungle haba pho yaraba ringwa masibusu perfect ionic mineral asina laina cure to bangam halli ani subudi yeng minerasi perfect plus masina lok lihau toba khanau naba ningtham chanba phalli masitanatana liver sengdoi heart jaundice amadi kidney ga na badagi su ngakthok pangam halli loina ngasi malem prithvi asida sandolakliba omicron coronavirus amadi laina laise kaya dagi su masigi perfect plus asina adomadonggi immune system adubo kangkhalhanduna haib laina sing asidagi ngakthokpada yamna chauna mating panghalli ahum subada leijare perfect law masina adomgi i sengdoi uring mahing haying mathi phalli unsa khoiba phalli adomadonggi mayadu tarutanana amati social launa complexion thongna lehenbada masigi perfect law asina yamna chauna mating pangi laisabe amadi mauna singna sijinabada aduki matik kanaraba product amani perfect law mari subida leijare perfect human care masina nupi singi ising nungsit sengdaba pungnaba perat chang naidaba womda pomba amadi layer pa thaba phanbada yamna chauna mating pangi manga subida leijare perfect active brain masi sijinabana adomadonggi kokki oiba nungaitaba sing haibadi mental stress depression hypertension amasung emotional stress phalle masi tanatana memory booster oina thabak tawduna IQ power hengal halli amadi concentration power hengat pada yamna sauna mating pangi adomadom si kaugan thiba ningsingba ngambagi sakti watpa kayadagi kanba ngammi loina masi para farabasu thuna kauganba amadi budi thiba satra singda sijinabada aduki matik kanaraba amani perfect active brain aroi boina taruk subudi yengminarasi si bakthongi kanaba masina adomgi BP normal oina thamba ngamhalli heart ki laina kayadagi fanba ngammi chakhau sopa phalli ka hena noiba phalli sor honba nungaitaba phalli uring mahing kayadagi ngakthoi amadi adomadonggi immune system aduma pangang kanna thambada yamna chauna mating pangi aigi viewer amadi subscriber singna mathakta haikriba product tarung asidagi pambiba yaurabati pijariba contact number asida pau phobirakpa yagani loina company asida yauningba aigi nungsiraba isilenaw marumapang viewer amadi subscriber singna akopa marogi damak pijariba contact number asida pau phobirakpa yagani